एंजल सकमा मिसीदा मणिपुर की अमा सेनरे सीबीआई ना थिगत हन्नबा डिमांड तौरकली ऑल इंडिया सकमा स्टूडेंट यूनियन ना डिसेंबर 15 मियोय खरना फुबदगी लेखिद्रबा एंजल सकमा की मिसी रेशियल मोटिवेटेड केस ने हाइना लौबगा लोनेना सेंट्रल ब्यूरो ऑफ इन्वेस्टिगेशन थिगत हन्नबा टैक्सिली केस अदुगी मतांगदा झारखंड पुलिस ना थिगत की थबक सथरिबा अदु थाजबा लेट्रे हाइना सु फोंदोरकले एंजल सकमा मियोय अदु बॉर्डर सिक्योरिटी फोर्स दा कांस्टेबल ओइबा मियोय अमकी मसानुपाने अदुगा हौजिकना न्यू दिल्ली मास्टर ऑफ बिजनेस एडमिनिस्ट्रेशन तमदुना लेबने सलिबा थासिगी मापनदा मियोय खरना तमथिना फुरमबदगी लाइकनकी मदुगी मतुंग डिसेंबर 15 दा लाइकनबा ngamdana लेखिदबनी एंजल सकमा की मनाउनुपा माइकल सकमाना फोंदोकखेबदा थौंग अदु जातकुसु खाइबा अमदि फजदबा वहाय वाता सिजनदुना सै थांगबा अमनि हाइरकी केस अदुगी मतांगदा झारखंड पुलिसना थिगतपगी थबक सथबा होक्रे हिंदुस्तान टाइम्स ता फोंदोकखेबदा केस अदु जातकुसुगा मरी लेनदबा अमनि केस अदुग मरी लेना थिगतपदा फंगबा रिपोर्ट की मतुंगिना माइकल सकमा अमसु एंजल सकमा का मणिपुर की लाकपा सूरज खवास कोबा मियोय अमगा लाकमिनाबा अतोप मियोय मंगा का लोनना सलाकुई मार्केट येनरकी मदुदा उतुब अतुप सिजनदुना एंजल फुसेबे थबक सतखिबनी पावसिगी मतुंग इना केस अदुदा मियोय तरुक चेनबगी मनुंगदा मंगा फारे फार मियोय सिंग अदुदी अविनाश नेगी सौर्या राजपूत सुमित आयुष बोदोनी कोबा उत्तराखंड की मियोय ने अदुगा सूरज खवा हाइबा मियोय अदुना मणिपुर की लाकपनी अदुगा केस अदुदा मरुइना चेनरीबा नेपाल दगी यागिया राज अस्वाथी फाबा ngamdana लेरी माके मरी मकोंग ताकपा मॉडल पालेसिंग 15 की रिवार्ड लाउथुले हाइरी मालेम के लाइमाइदगी मितै सिंग कांकुल मुटखिबा याबगी अकीबा लेरकबा मालेम के तोंगान तोंगान मियोय कांगलुप सिंगना खुंथोक दारखिब सिंगी मनुंगदा कांगलेपाक मणिपुर की येलोमी मितै सिंग सिसु अरीबा मिरोल की मनुंगदा चल्ली मियोय खुनाई की अरीबा मैहौरोल खुंथोक लोन के मनुंग चल्लीबा कांगलेपाक मणिपुर येलोमी मितै सिंगना सही सा क्या खानोंबोक ऐसा के मनुंगदा मरमदो मपामबोम तना मनिंग तंबा निंथौ पानबा लेबाक ओइरकिबा मितै सिंगे हौजिक ओइरकिबा फिबम असी मालेमगी लाइमाइदगी मकुय खुंगुन मुतखिबा मिपाइबा नत्रग अकीबा लेरकिबा सि लाइबक थिबनी असिदा मितो मियानचा सिंगना अथिंगबा अमत लेतना इसिंग इसाउगुम लेपतना संगसिलकबा अमदि खुंदा लेता सिंगबगी थबक सिंग असिना मरम ओइरका मितै सिंगदगी मितोप सिंगना मिसिंग हेंदुना करमबा मतमदा मितै सिंग मालेमगी लाइमाइदगी मुतखिगदगी हाइबगी चिंगनबा लेरकिबा असिदि कंजाहौनबा होनहौदबा तारबदी मितै सिंगी कांकोल त्रिपुरादगी त्रिपुरी चकमा अमदि बुतिया सिंग मुतखिबा याय एशियाटिक सोवरेंटी कंट्री ओइरकिबा मितै फुरुमना मालेमगी लाइमाइद के कांकोल मुतखिबा याबगी मिपाइबा लेरखिबगी मरम सिंगी मनुंगदा फुरुप असिगी निंथौ मसा सिंगी मरकता तांगबा लान तोयना थोखिबा अदुदा निंथौ कनबा अमदि निंथौ सेम कांगबु नायना लांदानदुना हाना सुनबगी लानबुंग ओइकिबा अदुदा मिसी मिना तोयना थोक्तुना मिसिंग हंथानबगी मरम ओइकी लान मरम ओइरगा थवाई हिंगनबा मिरमदा लांजेनदुना खुंता लेताकिबा अमदि अवाना लेबाक असिदा लांदाराकिबा मतमदुदा सही तरे खुंताक लान सिकी अवाना मितै नुपा नुपी लिसिंग अमा हेना लानफा ओइना पुखिबा अमदि लांजेनाकिबा अदुगी मतुंग तारकपदा लोइलम संदोपा ब्रिटिशना लांदाराकिबगी मायोकनबा लांथेंग अदुदा अथौबा कया मरिबाकी दमक थवाइना पोंथा ओइकी लांथेंग असिदसु मितै सिंग दुमलोनबा लेबाक सिंग कासार आसाम अमदि बांग्लादेश सिंगदा लांजेना खिदुना खुंदा लेताकी सही हुमद्रा हिना ब्रिटिश की लोइलम ओइरखरबा मतुंग सही अनिरोम मनिंग तंबा फंगदुना मियामगी लेंगाक लिंगलबा मतुंग इंग्लिश सिंगमगा समापन निफुगा मापनदा मणिपुरबु इंडिया की फिबानोंदा नमतिन तुंजिनखिबा अदुकी इकान कानना मांगख्रबा निंगतम अमुक हनबनी हाइदुना खुलाई पाइबगे लालहौबसिंग मथंग मथंग सोंथोरखिबदगी इंडियन सिक्योरिटी फोर्स का खुलाई मुक्नबसिंग लेपतना थोलकपदगी ममन यामलो मियोबगी पुंसी खंग थकता पिखमनबा लेपत्री अमरोमदा इंडिया लेंगालोंगी अपिकपा इमुंग नुंगाइबा इमुंग हाइबा फैमिली प्लानिंग के पॉलिसी मखादा सबोक मसिंग हंथहनबगी लांगदा अंगांग अमा अनिदगी हेना पोक्तबा असना मितैगी कांखुन मुतखिनबगी माइकैदा खुमांग सौंसिलक्किबनी हाइबदा हाइमन मथोक्लोय मणिपुर की मांगख्रबन मनिंग तंबा हंजिल हनबनी हाइबगी पांदमदा सिंगुम सौगुम खुलाई पाइबगी लालहौबसिंग लेप लेतना सोंथोंनरखिबसिंगी मरकता मस्जिद मकाई थोलक्तुना मसिन हाना सुनबा मियामगी मयोक्ता लैबा लमेन तुयनबसिंग थीदुना हाटपा असिनसु मिसिंग हंथहनबा मरम ओइदबनदे लोइनना मियाम मरु ओइना इंखलकलिबा नुपा अमसुंग पी मसासिंगी मरकता मयाई काबा सिंजाक ड्रगना सिंगबा सिजनबगी संग हेंगलक्किबदगी जंकाइजंगबा ngakta ओइरकपा अमदि लायेंगबा ngamdriba एड्सना नाबदगी सीबगी संग हेंगलकपा असिसु मिसिंग हंथहनबगी मरम ओइरी मियामगी मरकता सुबनोमगी हैनबी वा कल्चर मांगखिबदगी सेमिलोंगी फिबम फत्रबा अमदि चिंजाकता मिपा तांगना हिंगलकपा यावना नुपीसिंग अंगांग उनबा मतम नॉर्मल बात की महौत सीएस तौबदगी अंगांग मसिंग यामना पोकपा यादबा असिसुनी पुमनमुसिंग असिगी मथकता मितै नुंगना मितोपति युम पानबगी चनिबी अमर लेरखिबा मितोपसिंग संगलकपा अमदि खुंदा लेता सिंगबा थिंगबा ngamdaba asidagi मितैगी कांकुल मुत
ꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯤꯕꯁꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯊꯧꯁꯤꯜꯗꯒꯤ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯤꯇꯩꯁꯤꯡꯒꯤ ꯇꯨꯡꯂꯝꯆꯠꯇ ꯑꯣꯏꯈꯤꯕ ꯍꯧꯖꯤꯛꯅ ꯀꯔꯤ ꯐꯤꯕꯝꯗ ꯑꯗꯨꯒ ꯇꯨꯡꯂꯝꯆꯠꯇꯅ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯍꯨꯞꯅ ꯅꯩꯅꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯔꯦ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯜꯂꯦ ꯍꯥꯏꯅ ꯇꯦꯡꯊꯥꯔꯤꯕꯁꯤ ꯇꯦꯡꯊꯥꯕ ꯐꯥꯎꯕ ꯉꯝꯗꯅ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕ ꯌꯥꯏ꯫ IDPꯁꯤꯡꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯗꯣꯛꯅꯕ ꯒꯣꯕꯔꯅꯔꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯂꯧꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯑꯊꯧꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯦꯜꯂꯤꯕ IDPꯁꯤꯡꯒꯤ ꯇꯪꯗꯥꯡꯕ ꯃꯐꯝ ꯑꯃ ꯈꯪꯗꯣꯛꯅꯕ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 12ꯗ ꯒꯣꯕꯔꯅꯔꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯂꯧꯔꯨꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯣꯒꯤ ꯀꯣꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 1ꯗꯒꯤ ꯍꯧꯗꯨꯅ IDPꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯃꯥꯔꯀꯦꯠ ꯁꯦꯠꯇ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯔꯤꯕ IDP ꯄꯨꯝꯅꯃꯛꯅ ꯔꯤꯂꯦ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯅ ꯖꯅꯋꯥꯔꯤ 12ꯗ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯗꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯃꯅꯤ꯫ ꯊꯥ ꯑꯃꯔꯣꯝ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯕꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯔꯤꯃꯥꯏꯟꯗꯔ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯞ ꯆꯥꯕ IDPꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯆꯦꯔꯣꯜ ꯑꯣꯏꯅ ꯄꯤꯁꯤꯟꯅꯕ ꯑꯁꯤ PR ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯂꯤꯕ ꯒꯣꯕꯔꯅꯔ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯧꯁꯥꯗꯦ ꯇꯥꯛꯄꯅꯤ꯫ ꯃꯃꯥꯡ ꯊꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 3ꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IDPꯁꯤꯡ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯊꯥꯖꯕ CSOꯁꯤꯡꯗ ꯄꯤꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕ ꯑꯁꯤꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯎ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯅꯤꯡꯁꯤꯡꯍꯟꯕ ꯑꯣꯏꯅ ꯔꯤꯂꯦ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯨꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥꯗ ꯈꯣꯡ ꯊꯥꯡꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ MSF꯫ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯈꯦꯡꯂꯛꯇ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯦꯝꯂꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯖꯗꯨꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥꯗ ꯈꯣꯡ ꯊꯥꯡꯃꯤꯟꯅꯕ ꯉꯝꯂꯁꯅꯨ ꯍꯥꯏꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯤꯌꯥꯝꯗ ꯄꯤꯔꯛꯄ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯅꯧꯕ ꯆꯍꯤ 2026ꯅ ꯂꯥꯛꯄꯗ MSFꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯔꯩꯆꯥꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯈꯦꯡꯂꯛꯇ ꯉꯥꯛꯂꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯁꯛ ꯈꯪꯅ ꯂꯤꯛꯂꯝ ꯀꯥꯏꯍꯟꯗꯅ ꯊꯦꯡꯅꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ꯫ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯇꯥꯏꯅꯐꯝ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯂꯩꯔꯛꯅꯕ 38 AD ꯅꯣꯡꯗ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗꯒꯤ ꯍꯧꯅ ꯃꯁꯥꯒꯤ ꯑꯏꯕ ꯄꯨꯋꯥꯔꯤ ꯇꯣꯞ ꯇꯣꯞꯄ ꯂꯣꯟ ꯃꯌꯦꯛ ꯆꯠꯅ ꯂꯣꯟꯆꯠ ꯁꯦꯟꯃꯤꯠꯂꯣꯟ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯁꯥꯒꯤ ꯑꯃꯗꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯦꯁꯤꯌꯥ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯀꯟꯇꯤꯅ꯭ꯌꯨꯇꯤꯕꯨ ꯇꯦꯝꯁꯤꯡꯅꯕ ꯁꯥꯐꯨꯁꯤꯡ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯤꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯁꯥꯐꯨꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯂꯝ ꯆꯟꯕꯒꯤ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯅ ꯌꯨꯝꯂꯣꯟꯅꯕ ꯕꯔꯃꯥꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯇꯞꯅ ꯇꯞꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯐꯤꯚꯝ ꯂꯥꯛꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯇ ꯆꯥꯎꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗꯒꯤ ꯑꯀꯟꯕ ꯃꯨꯛꯅꯕ ꯊꯣꯛꯂꯛꯇꯨꯅ 1939ꯒꯤ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯊꯣꯛꯈꯤ꯫ ꯏꯪ 1939ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯃꯅꯤꯄꯨꯔꯅ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 53 ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯃꯈꯥꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯪ ꯀꯨꯝꯖꯥ 1948ꯒꯤ ꯑꯥꯒꯁ 13ꯗ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯈꯤ꯫ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯃꯅꯤꯄꯨꯔꯒꯤꯁꯨ 1948ꯒꯤ ꯑꯥꯒꯁ 13ꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯖꯒꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯆꯜ ꯁꯨꯅ ꯂꯩꯉꯥꯛ ꯂꯩꯍꯟꯅꯕ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤꯁꯨ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ꯫ 1948ꯒꯤ ꯁꯦꯞꯇꯦꯝꯕꯔ 21ꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯖꯄꯨ ꯁꯤꯂꯣꯡꯗ ꯀꯧꯗꯨꯅ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯨꯌꯦꯛ ꯄꯤꯅꯍꯟꯈꯤ ꯂꯣꯏꯅꯅ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯑꯣꯛꯇꯣꯕꯔ 15ꯗ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯌꯥꯅꯆꯦ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯃꯁꯨꯡ UN ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯌꯥ ꯈꯣꯡꯒꯥꯎꯅꯩ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ 1948ꯄꯨ ꯁꯤꯡꯅꯕꯅꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡꯅꯁꯨ ꯖꯁꯇꯤꯁ ꯐꯪꯅꯕ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯈꯜ ꯑꯃꯠꯇꯗ ꯃꯅꯤꯄꯨꯔ ꯃꯨꯊꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯂꯤꯕ ꯑꯃꯁꯨꯡ ꯂꯥꯟꯊꯦꯡꯅꯔꯛꯂꯤꯕ ꯑꯁꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯣꯏꯔꯦ꯫ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯊꯨꯒꯥꯏꯔꯛꯄ ꯃꯥꯟꯕ ꯃꯑꯣꯡꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯅꯥꯀꯣꯏꯅꯅ ꯅꯝꯗꯨꯅ ꯗ꯭ꯔꯒ ꯄꯤꯖꯔꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯒꯗꯕ ꯅꯍꯥ ꯑꯉꯥꯡ ꯑꯍꯜ ꯀꯌꯥ ꯗ꯭ꯔꯒꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯪꯃꯊꯛꯇ ꯄꯨꯟꯁꯤ ꯀꯌꯥ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ MSFꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯧꯈꯤꯕ ꯆꯍꯤ 2020ꯒꯤ ꯑꯣꯛꯇꯣꯕꯔ 18ꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯕ
a drug use prevention campaign ase hawdokhi school gi syllabus drug prevention ga mari leinaba saruk sing hapnaba matam gi oiba isu kaya da yumpham oiduna government authorities sing da aiba charol kya pisinduna khonai ase kannaba taksinduna lagli amarom da athoba ipai pu sing na sagalam ki lamdam ase masoi tanam silakpa manba lalong sing ase ngasi yellow phurup sing na khangjawa mathok tai ipai pu sing na yatpiram balik lam kaidana thamba haiba sing ngasi gi miyam gi thodang ni tunglam chat ki damak wakhal munna khanduna khong thangminaba changi ngasi da fawba amuba lo sing gi marakti khwaidi ki tamthir lo oriba apaspa lising amasmapan yankhai pan ase lamdam ase gi miyam bu ot naiba amadi hat payana ba thamlibar habi ki wahang thorakli ek ase gi mayokta MSF ki athoba pebam chitaranza inkumja lising ani marigi August 10 ka manga da mai thajaduna thangnaba numit August 10 ka taruk to thawaina pontha pi khiba aikhoina ningsingli lamdam asidagi apas palak khigadabuni terrorist sing na misam miyam hat pale bo amasung right to self determination ki kholong ma kai kaya di miyam na laroli basi khangmina ba chumi hairi aroi bada haibana anoba sahi lising ani kunga tar na lakpada apunba manipur idea ngakpa ngamnaba yellow phurup sing amat toina chapchaba phirap longmina ba tangai phade